Khul Ngakpa Phaba Yaroi, Laan Loidriphaoba Khul Ngakpa Khutlai Loukhatpa Yaroi, athuba matamda anouba leingak shemgadabani haina Uripok maikei Meira Paibi Lamboi Khongnangkhong lambi thingjinduna changshinkhre. Kuki shingna taliba separate administration ki demand withdraw tawhalo. Manipuri NRC chana halu amadi Laan loiraba matamda Khul Ngakpa Khutlai mama shingna sinarakani haibana chingba kholau kaya lauduna changshinkhre Khongjang aduda saruk yakhibe Meira Paibi Siltla oinamna hai ngasi ayuk mafam kharada security force na Lamboi Tengol amade Khul Ngakpa icha sing Phaba Yaroi mama oibi singna kudakta Khongjang ase changchalapne Lamboi Tengol ase lona yadaba lupnate Government of India gi mathakta lan hobusunate subnatage iramdam ase ngaknaba khutta khulai paikibane security force na handak marak jatharakliba thawong ase mama oibi singna yaba ngamloi icha singna khutta khulai paiduna khul ngakliba ase Government of India na miyamgi thawai amadi lanthum ngakpi senbiba ngamdabadagi self defense ki tamak khulai paiduna thorakibane Government of India na PR thingjinduna miyamgi machin mendam honarakpa ase mama oibi singna taraina longte Karigumba tangai fadrabade Khul Ngakpa icha sing kanabagi tamak mama oibi singna akanba Khongjang phaoba changsilakani Haujik lamdam asita thokliba irang ase kari maramdagi thorakibano haibado Government of India na hunna thijinbiyo isu asigi haurakfom khangdana Khul Ngakpa icha singda atatai tahanbadi yaroi haina mangna makha tana phongdokhe ngasi mak chathariba irang asi ngasi mak chathariba irang asi India government na machin tuminda phunduna yasinduna leikhara ngasi aikoi ima mama obi sing amaso aikoi Manipuri leiriba nipom khudina machin menana ba honara kasidi aikoi yajaninde tasing na haya kanda laan taiba taragadi laan si kadidagi haura ibana haibudagi mari abadi India government na ngasi thigatpam thoi madagi thigatpam di thigatragana ngasi pia thamjalaba matungda aikoi da ngasi chayet naba Khangdana akogi aki akhang obati mayamana akogi thoralak pase akogi mama sing ngasi khangdana lebengam le ngasi taseng namaki di laan haibase nati nadi makogi lamgi damat tawala piu separate administration ne namakoi tali makogi ngasi leta kari phada bage khulai taya phagat tharabage ngasi akogi Manipur da akogi Imphal area da Delhi area da leiriba akogi icha sing ngasi da phagali base me lagi masing taya no phagali base taseng akogi ifuro kasi ijati ase mothal lagi haibagi damat makai riba haibudagi akogi ngangi chingna jaba poksai